ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯅꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯝꯕꯒꯤ 135 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯅꯩ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯕ ꯇꯧꯗꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯈꯤꯕꯒ ꯈꯨꯜꯂꯥꯛꯄꯗꯨ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯈꯥꯕ ꯌꯨꯅꯣꯛ ꯑꯃ ꯅꯣꯛꯏ ꯃꯆꯜꯗꯁꯨ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯖꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯅꯤ ꯀꯥꯏꯅꯒ ꯏꯆꯪ ꯊꯧꯅ ꯆꯪꯈ꯭ꯔꯤ ꯍꯤꯡꯂꯒ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯤꯡꯂꯕꯗꯤ ꯑꯩꯁꯨ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥꯗꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯁꯤꯖꯈ꯭ꯔꯒꯅ ꯁꯤꯖꯈ꯭ꯔꯦꯗꯅ ꯀꯅꯥꯅ ꯃꯈꯣꯏꯒꯤ ꯂꯤꯈꯨꯜ ꯑꯃꯨꯛ ꯂꯤꯔꯛꯄ ꯉꯝꯒꯗꯕꯅꯣ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯇꯥꯝꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯃꯈꯣꯏꯅ ꯀꯔꯤ ꯏꯪꯒꯤꯠ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯂꯩꯕ ꯇꯥꯕꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯍꯥꯏꯔꯝꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯣ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯗ ꯄꯪꯂꯤꯕ ꯃꯤꯇꯩ ꯃꯆꯥꯅꯤ ꯑꯁꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯑꯁꯨꯝ ꯇꯧꯅ ꯈꯨꯜꯂꯥꯛꯄꯗꯣ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯑꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯑꯒ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯈꯨꯔꯕ ꯂꯣꯛ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯁꯦꯡꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯗ ꯆꯨꯝꯂꯕꯣꯏ ꯅꯤꯡꯉꯤ ꯇꯥꯝꯅ ꯌꯦꯡꯕꯗꯗꯤ ꯏꯃꯝ ꯃꯝꯕꯅꯤ ꯃꯝꯁꯨꯛ ꯇꯧꯕꯅꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯍꯧꯁꯥ ꯅꯠꯇꯕ ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯩꯔꯔꯤ ꯃꯐꯝ ꯑꯗꯨꯕꯨ ꯈꯖꯤꯛ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯇꯨꯡꯗ ꯊꯪꯉꯛꯎ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯅꯪꯅ ꯃꯥꯡ ꯊꯪꯅ ꯆꯪꯕ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯛꯅꯤꯡ ꯑꯁꯤ ꯏꯅꯣꯞ ꯅꯣꯞꯄꯤ ꯂꯥꯎ ꯑꯩꯒꯤ ꯇꯨꯡ ꯊꯪꯉꯛꯎ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯃꯥꯡ ꯊꯪꯉꯒ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯣꯛ ꯑꯗꯨꯒꯤ ꯃꯄꯥꯜ ꯌꯧꯔꯝꯗꯥꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥꯅ ꯃꯐꯝ ꯑꯗꯨ ꯉꯥꯟꯊꯣꯏꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯁꯨꯃꯠ ꯌꯥꯏ ꯄꯨꯕꯒꯨꯝꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥꯅ ꯃꯁꯤꯗ ꯂꯪꯅ ꯂꯩꯔꯤꯕ ꯐꯖꯔꯕ ꯃꯉꯥꯜ ꯅꯥꯏꯔꯕ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯑꯇꯩ ꯃꯐꯝꯗ ꯍꯧꯕ ꯂꯩꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯕ ꯅꯠꯇꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯤꯕ ꯏꯄꯥꯛ ꯄꯥꯛꯂꯕ ꯃꯅꯥꯁꯤꯡ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯤ ꯐꯖꯔꯕ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯕ ꯎꯍꯩ ꯀꯌꯥꯁꯨ ꯃꯉꯥꯜ ꯅꯥꯏꯅ ꯂꯪꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯥꯜꯂꯤꯕ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯞꯅ ꯎꯔꯝꯕꯗꯗꯤ ꯏꯆꯞ ꯆꯞꯄ ꯂꯣꯛ ꯑꯃꯒꯨꯝ ꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟ ꯑꯁꯤꯗ ꯂꯣꯛꯆꯞ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯐꯖꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯂꯩꯀꯣꯜ ꯑꯃꯒ ꯄꯪꯀꯛ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗ ꯄꯤꯛꯂꯕ ꯏꯔꯝ ꯃꯆꯥ ꯑꯃꯁꯨ ꯖꯣꯔꯣ ꯂꯣꯛꯂꯝ ꯑꯣꯏꯅ ꯆꯦꯟꯊꯔꯤꯕ ꯃꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛꯇꯨ ꯄꯨꯡꯁꯨꯝ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯈꯩ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯉꯁꯥꯏ ꯂꯩꯍꯧꯕ ꯈꯨꯜꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯏ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯅꯤ ꯈꯨꯗꯣꯡꯊꯤꯕꯒ ꯊꯣꯛꯂꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯗꯗꯤ ꯈꯪꯍꯜꯂꯛꯎꯗꯣ ꯅꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯣꯟꯊꯥꯡꯅ ꯍꯥꯏꯔꯛꯄꯒ ꯇꯣꯂꯦꯟ ꯑꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯇꯨꯡ ꯍꯟꯅ ꯃꯈꯨꯜ ꯑꯅꯤꯃꯛꯇꯣ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯗꯤꯌꯦ ꯈꯨꯜꯂꯥꯛꯄ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯅꯥꯎꯇꯣꯟ ꯂꯥꯎ ꯑꯥꯗ ꯌꯥꯝꯅ ꯐꯖꯔꯕ ꯁꯪꯕꯥꯅꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤꯁꯤ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯦꯛꯁꯤ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯔꯥꯏꯕꯅꯤ ꯇꯔꯦꯠ ꯁꯦꯟꯖꯥꯁꯨ ꯃꯟꯇꯤꯛꯅꯗꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯒꯅꯤ ꯃꯁꯤꯁꯤꯡꯁꯤ ꯍꯦꯛꯂꯒ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯍꯩꯔꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯗꯨꯃꯛ ꯃꯄꯨꯡ ꯇꯥꯅ ꯍꯦꯛꯄ ꯉꯝꯂꯒꯅꯤ ꯂꯥꯎ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯣ ꯑꯁꯨꯝ ꯆꯪꯃꯤꯟꯅꯔꯛꯄꯗ ꯐꯖꯔꯕ ꯂꯩꯔꯥꯡ ꯂꯩꯀꯥ ꯐꯅ ꯁꯥꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯨꯡ ꯊꯪꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯔ ꯀꯩꯅꯣꯔ ꯈꯪꯗꯦ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯂꯩꯊꯦꯛꯏ ꯁꯔꯨ ꯃꯈꯣꯜ ꯑꯗꯨ ꯄꯨꯊꯣꯛꯀ ꯂꯥꯎꯏ ꯃꯗꯨꯕꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯡꯊꯦꯝ ꯑꯗꯣ ꯃꯈꯣꯡ ꯅꯥꯝꯃ ꯄꯩꯔꯒ ꯁꯨꯒꯠꯂꯒ ꯂꯩꯔꯝꯃꯤ ꯇꯣꯂꯦꯟꯅ ꯏꯅꯥꯎ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯅꯈꯣꯡꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ
ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯁꯤ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯤꯡꯊꯤꯝꯅ ꯇꯥꯇꯣꯂꯦꯟ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯣꯡ ꯑꯁꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯑꯗꯨꯃꯛ ꯂꯩꯊꯦꯛꯈꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥꯇꯣꯂꯦꯟ ꯍꯦꯛꯀꯗꯕ ꯍꯦꯛꯎ ꯇꯣꯂꯦꯅ ꯅꯤꯡꯊꯤꯝ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯀꯌꯥꯗ ꯐꯖꯔꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯊꯜꯂꯕ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯂꯤꯕꯁꯤ ꯃꯁꯤꯃꯇꯪ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯊꯨꯝꯅ ꯌꯨꯝꯗ ꯄꯨꯈ꯭ꯔꯕꯅꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯁꯟ ꯂꯥꯡꯂꯤꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯉꯝꯒꯅꯤ ꯅꯪ ꯈꯨꯂꯥꯛꯄꯗꯣ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯂꯣꯠꯅ ꯂꯩꯀꯥ ꯑꯃꯈꯛ ꯊꯠꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯦꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯐꯖꯔꯕ ꯁꯪꯕꯥꯟꯅꯔꯕ ꯂꯩꯀꯥ ꯑꯃꯈꯛ ꯃꯈꯨꯠꯅ ꯄꯠ ꯂꯥꯎꯅ ꯊꯠꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯂꯩꯀꯥꯗꯨ ꯍꯦꯛ ꯊꯠꯄꯒ ꯈꯥ ꯑꯋꯥꯡ ꯑꯃꯨꯛ ꯇꯣꯏꯕ ꯅꯤꯛꯄꯅ ꯂꯣꯏꯔꯛꯂꯤ ꯂꯩꯀꯣꯜꯒꯨꯝꯅ ꯂꯩꯔꯝꯂꯤꯕ ꯂꯣꯛꯁꯞ ꯑꯁꯤꯗ ꯍꯧꯔꯤꯕ ꯃꯅꯤꯃꯨꯛꯇ ꯍꯩꯔꯥ ꯀꯌꯥ ꯄꯥꯜꯂꯤꯕꯗꯣ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯤꯝ ꯑꯗꯨ ꯃꯗꯨꯒ ꯆꯪꯗꯈꯩ ꯑꯇꯩ ꯂꯩꯔꯥꯡ ꯀꯌꯥꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯠ ꯊꯠꯇꯨꯅ ꯍꯦꯛꯏ ꯅꯤꯡꯊꯤꯝꯅ ꯄꯥꯜꯂꯤꯕ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯈꯥꯎ ꯃꯆꯥ ꯑꯃꯗꯤ ꯈꯨꯂꯥꯛꯄꯅ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯇꯩ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯊꯝꯂꯝꯂꯕꯅꯤ ꯑꯃꯔꯣꯝꯗꯅ ꯈꯨꯂꯥꯛꯄꯅ ꯆꯤꯡ ꯅꯤꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯃꯁꯤꯜꯂꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯆꯤꯡ ꯑꯅꯤ ꯑꯁꯤꯕꯨ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯅꯤꯛꯂꯤꯕꯁꯤꯕꯨ ꯁꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯝꯂꯒꯅꯤ ꯑꯩ ꯌꯨꯝ ꯇꯝꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯗꯤ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯈꯨꯂꯥꯛꯄꯗꯣ ꯃꯤꯀꯤ ꯊꯤ ꯑꯗꯨ ꯑꯀꯤꯕꯅ ꯃꯪ ꯑꯣꯏꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝ ꯃꯌꯨꯝ ꯇꯝꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯈꯨꯟꯇꯦꯡꯈꯨꯜ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯕꯨ ꯊꯨꯅ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯏ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯔꯣꯠꯄꯁꯤꯡ ꯑꯁꯤ ꯇꯝꯅ ꯈꯨꯟꯇꯦꯡꯈꯨꯜꯗꯒꯤ ꯂꯥꯛꯄ ꯉꯝꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯍꯥꯊꯨ ꯑꯁꯝꯕ ꯑꯔꯣꯠꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯤꯝ ꯑꯗꯣ ꯂꯣꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯗꯣ ꯈꯥ ꯑꯋꯥꯡ ꯍꯥꯏꯅ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯀꯟꯅ ꯅꯤꯛꯂꯕꯁꯨ ꯃꯈꯣꯏꯗꯤ ꯅꯥꯆꯨꯡꯂꯨꯔꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯂꯩꯔꯥꯡꯁꯤꯡ ꯑꯃꯗꯤ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯂꯩꯈ꯭ꯔꯤ ꯄꯟꯊꯗꯤ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯈꯤꯕ ꯈꯧꯖꯥꯎ ꯃꯆꯥ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯔꯕ ꯄꯤꯛ ꯊꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯡꯗ ꯃꯥꯡꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯩꯀꯣꯜ ꯑꯣꯏꯅ ꯂꯩꯔꯕ ꯂꯣꯛꯁꯞ ꯑꯗꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯃꯔꯥꯏꯕꯛꯅ ꯐꯔꯤꯕꯗꯤ ꯂꯣꯛꯁꯞ ꯑꯗꯨꯗ ꯆꯥꯎꯔꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯂꯩꯇꯨꯝ ꯀꯌꯥ ꯀꯤꯟꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯊꯟꯈ꯭ꯔꯤ ꯄꯨꯡꯅꯟ ꯅꯟꯁꯤꯟꯈ꯭ꯔꯤ ꯂꯣꯏꯅꯃꯛ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯈꯖꯤꯛꯇꯗ ꯉꯥꯏꯕꯅꯤ ꯃꯈꯣꯏꯁꯨ ꯆꯦꯡ ꯂꯩꯕꯅ ꯍꯤꯡꯍꯧꯕꯅꯤ ꯁꯣꯔ ꯃꯄꯤ ꯍꯣꯜ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯋꯥꯕꯗꯨ ꯍꯟꯗꯣꯛꯆꯔꯒ ꯈꯨꯂꯥꯛꯄꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯃꯥꯏꯀꯩ ꯑꯗꯨ ꯀꯪꯉꯥꯎꯅꯔꯒ ꯂꯩ ꯈꯨꯂꯥꯛꯄꯗꯨꯕꯨ ꯃꯍꯥꯛ ꯉꯁꯥꯏ ꯁ꯭ꯋꯥꯏꯗ ꯅꯠꯇꯕ꯭ꯔꯅꯦ ꯐꯝꯍꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯗꯤ ꯈꯔꯗꯨꯃꯛ ꯊꯥꯞꯅꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯤꯡꯊꯤꯝꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯥꯇꯣꯂꯦꯟ ꯑꯁ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯤ ꯃꯗꯨ ꯑꯐꯕ ꯃꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯕ ꯑꯣꯏꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯛꯁꯞ ꯑꯗꯨꯗ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯗꯤ ꯗꯥꯗꯥ ꯍꯧꯖꯤꯛ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯌꯨꯝꯅ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯍꯜꯂꯝꯂꯒꯅꯤ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯒ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯇꯣꯂꯦꯅ ꯑꯗꯨꯗꯤ ꯏꯅꯥꯎꯇꯣꯟ ꯇꯨꯡ ꯏꯜꯂꯛꯎ ꯆꯠꯂꯁꯤ ꯂꯥꯛꯎ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯂꯤꯕꯁꯤ ꯀꯔꯝꯕꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯛꯈꯤꯕꯗꯨꯗꯤ ꯄꯨꯡꯈꯥꯏ ꯐꯥꯅ ꯆꯪꯈꯤꯕ ꯅꯠꯇꯦ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯔꯛꯈꯤꯕꯗꯣ ꯃꯌꯥꯏ ꯊꯪꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯔꯤꯅꯤ ꯃꯥꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯜꯂꯕ ꯈꯥꯎ ꯑꯗꯨ ꯄꯥꯏ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯕꯅꯤ ꯂꯝꯕꯤ ꯑꯗꯨ ꯂꯥꯛꯄꯗ ꯎꯆꯦꯜ ꯅꯥꯆꯤꯟ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯤ ꯍꯦꯛ ꯌꯧꯕꯒ ꯇꯣꯂꯦꯅ ꯏꯅꯥꯎ ꯅꯤꯡꯊꯤꯝ ꯄꯥꯏꯌꯨꯁꯤ ꯑꯩ ꯈꯨꯂꯥꯛꯄꯗꯣ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯤꯔꯥ ꯃꯍꯥꯛꯅ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯅꯤ ꯈꯨꯂꯥꯛꯄ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯍꯜꯂꯛꯆꯔꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯕꯝ ꯅꯥꯕꯝ ꯈꯪꯅ ꯁꯤꯜ ꯄꯤꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯆꯔꯕꯅꯤ ꯈꯨꯂꯥꯛꯄꯗꯣ ꯍꯟꯖꯤꯟ ꯀꯧꯕꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ
Nakhoi asuk apan di yaw dedana. Ay dini. Isa si mamhangi matam da kain si khibadagi kai jinglai hori hayana yumda hatu atu silabani. Nakhoi ay buwaro gunu koi bungo. Tolena. Madu pum namang ay khoi ne loy na makhang labani. Karigino nahang na amuk na hong na ay khoi minam gi khalibasi. Khulak ba. Yung masida tinbiram libam yam su tabi gani. Ay khoi si tamal ba sana khul dagi lakbani. Ay gi iming tolen kawi. Ay sagi sinpham na amay bani. Ay khoi bulura ba mam labalok sa aduda. Mani mukta kaya na layteng oirga sat pa hayrang layrang singado hitlo so hayra. Mahang na tajin mani. Ay khoi asibu sira sinu hayra mafum aduda mahang na tajin magas manari. Adura khulak ba. Ay khoi na purli ma mani mukta kaya na yom laba. Hayrang layrang singa sinahaki mafum na sinararoy. Masipum na mag ay khoi ni oirga tabani. Khulak ba duwa makataba gamjadi. Tilam liba mi khara dusu. Khulak ba damit khana khani yin. Asu kuira mata masi. Lok aduda mayam amata sangandana mahangna lolaga thamlibani. Khunjam yoi khara na suadu makhang. Mafam adude hira mani mukta kaya na thanna lay haibido. Maram aduna ngasigi numitagi. Kunteng khulgi miyam aduna khulak badusu. Asuki matik saurami. Tole na mari ningthem adu. Nakal na madai thaidok laga. Wa khana jari. Ningthem na. Adudi ta tole. Ay khoi ani hira mani mukta kaya na thallaba. Hayrang lirang singasi. Puraga satkadra. Natragana. Karam na tauksigi. Tolena. Hibungo. Ay khoi hogsik yum dahan mamatam nati. Ay khoi na laklibasi. Tasiyang na hayrabada. Akak na ba matama masilpang ba laklibani. Ay khoi na hogsik halubata harabadi. Ay asi yum hek yobaga. Ay gi aroy ba haybido oygani. Kari gumamatan ay gi thaway miril sibukan mangamloy. Aduna matam khara dinang uharabasuwa na lang payasida khanglasi. Tare sinja tanrabasu yari. Ay khoi na fangsari bihira mani mukta kaya na yom laba. Ay rang layrang singasi. Masigi mating na ay khoi. Nungay ay marang kain paano sumamdagani. Ado dilao. Kulak pagi manak asida kuy na layrosi. Mamangi matamda ay khoi na tabag suki bamfamam kaglay. Maduda salaga. Hanglasido. Lao salasi. Wakari mata hayramdi. Tole na madining tiyan madu khawsaw do puraga. Mamangi matam na makoy na tabag suki ba ni pa adugi mayum dalai. Ado matam aduda makoy ba tabag piki ba ladudi. Lay hidabag kuire hayna. Ni pa makak na hayrak lami. Ibungo. Nakoy na hang balak iba misak adudi. Tabong ama ni suri. Mahag lay hidaba. Layong kang dabalay na ama na abadagi. Pari. Nakoy na silpang balak labanina. Ay gisu tabag subi na ba mi karati balak ibani. Masida nakoy ani suyauro. Nakoy matik sabat tari sinjana singmado ay suway na naman kipisaki. Tolena. Iyamba. Iyamba na hayrido ay koy yajari. Adubu karma mafamda ay koy tabak pigadab no haybido hana haybiyo. Nipa aduna. Ay na nakoy ba tabak pigadriba mafam asiri. Mamangi matam na nakoy na su amuk tataram kiroy. Masi arot mo mafam maninibungo. Ay koy kulas tilay riba miyam ni nakuwang da aniso na tahan biyari. Hektaru rabadi. Ay soy na makikullasidagi. Ngaksam pairagi intorakaduribani. Lao. Adubu ay nakoy na taseng maloy na makakayani. Puksel minambak kulak pa adugum na ay nakoy na tawro. Ay yung nasalasi. Adugo ako po waro lado kanarasi. Asyong na tolening tiyama doon pa adugi matung inaraga. Mayum tam na laami. Hawagsik tini pa adugi mayum yawri. Imong sangi. Imong adu da faksang targa fami. Ni pa si mayum da atay kanalayti. Mahag matan da laybo oy na tawi. Mahaki nupiya do si ikuy-kuy da na do magkain na krihay da na marampung ba do. Tole na madi. Ningtiyam da tamzirami. Ningtiyam na. Adubu yamba. Madupong na mga natay biraga. Ay koy na subudoy ba tabaga si karam na tawon haybo do kupta na haybiyo do. Ni pa aduna. Ibungo. Ay giming pamay kawi. Ay na koy na pigadoy ba tabag asi. Na koy hana amok tamun na tako. Ihan ba tabadadi. Na koy na po ngawayay. Tasing na hayra ba da. Ay koy kunteng kulay ba mafumasi. Layram tilam nga kway gi marilay na ba. Kulam makakoyram di ba ni. Nang su amay ba ni hay na ay napawang matay. Nang nasukang lambayay. Lay hang taktagi. Makoy na sisinara makusyo kulay kaya na payro na tamlaba. Mafamamakag ni. Ay koy kunteng kulay ba si. Nakal amarumda. Ahal lamal sing na hay ba da su. Asyum na ay natazi hawido. Ay koy kunteng kulay da ni layri ba mafumasi. Tinmu lay mo fata ba na kahenjan na sang mangamda ba. Mafam ama oyrami. Aduna lay hang taktagi payrak pa kusyo kulay na sing ba do. Lay fata ba na sang mangamda ba mafumasi da. Pulap bayraga. Mafam sana tamlami hay da. Ay muna su taklami do. Masi na masi oykri.
ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯁꯤꯕꯉꯣ ꯑꯗꯨꯒꯨꯝꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯁꯦꯔꯝꯁꯤꯡ ꯑꯗꯨ ꯃꯗꯨꯕꯨ ꯊꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯊꯕꯛ ꯄꯤꯒꯗꯧꯔꯤꯕꯁꯤ ꯃꯗꯨꯕꯨ ꯐꯪꯂꯕꯗꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯁꯤꯁꯨ ꯊꯨꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯂꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯣꯏꯗꯕ ꯃꯪꯂꯥꯟꯗ ꯑꯗꯨꯃꯛ ꯇꯥꯎꯔꯒ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯀꯥꯏꯅꯈ꯭ꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯣ ꯇꯣꯂꯦꯟꯅꯤ ꯁꯝꯇꯨ ꯆꯞ ꯆꯞ ꯌꯨꯡꯏ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕꯗꯨꯒ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯒ ꯏꯁꯣꯔ ꯃꯍꯥꯛꯅ ꯅꯣꯡꯗꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯣꯂꯦꯅ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯄꯥꯝꯃꯩ ꯌꯥꯝꯅ ꯐꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯈꯨꯟꯇꯦꯡ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩꯗꯤ ꯈꯪꯖꯔꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯈꯪꯂꯕꯗꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡ ꯊꯥꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕꯗꯨ ꯊꯤꯖꯒꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯃꯔꯨ ꯑꯣꯏꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯤ ꯏꯌꯥꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯄꯥꯝꯃꯩ ꯑꯗꯨ ꯑꯁꯤꯠꯄ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯌꯥꯅꯔꯤ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯌꯥꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯅ ꯊꯝꯕꯤꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯁꯤꯟꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯏ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯆꯣꯊꯤ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯔꯕꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯗꯒꯨꯝ ꯇꯧ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛ ꯂꯩꯇꯥꯜ ꯑꯗꯨꯕꯨ ꯁꯦꯟꯅꯖꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯃꯅꯤꯡ ꯆꯪꯂꯕꯁꯨ ꯃꯃꯥꯡ ꯊꯣꯛꯂꯕꯁꯨ ꯌꯦꯅꯈꯥ ꯂꯨꯈꯥ ꯆꯪꯂꯕꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩ ꯂꯩꯇꯥꯜ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯨꯆꯨ ꯀꯨꯃꯦꯜ ꯀꯥꯗꯨ ꯏꯊꯣꯛ ꯊꯣꯛꯇꯦ ꯃꯁꯤ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤ ꯑꯁꯤꯅ ꯍꯥꯏꯕꯗ ꯁꯨꯡꯌꯥꯃꯛ ꯌꯥꯔꯤ ꯍꯥꯏꯕꯅꯤ ꯑꯐꯕ ꯋꯥ ꯇꯅꯔꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯂꯕꯗꯤ ꯏꯆꯪ ꯊꯧꯅꯤꯡꯏ ꯐꯔꯦ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯈꯪꯖꯔꯁꯅꯨ ꯑꯩ ꯌꯨꯝ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯅꯤ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯣꯡꯆꯨꯝꯄꯥꯟ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯍꯤꯔꯝ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯂꯩꯇꯥꯟ ꯍꯥꯏꯕ ꯃꯤ ꯑꯁꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯁꯨꯡꯅ ꯅꯠꯇꯦ ꯈꯣꯌꯨꯝ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯆꯦꯜꯂꯕꯅꯤ ꯅꯣꯡꯆꯨꯝꯄꯥꯟ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕꯗꯨꯕꯨ ꯑꯇꯩ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯨꯠ ꯃꯁꯥ ꯏꯁꯪ ꯁꯪ ꯃꯁꯝꯅꯗꯤ ꯐꯔꯥ ꯐꯔꯥ ꯂꯥꯎꯕ ꯌꯨꯝꯊꯛ ꯑꯃꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔ ꯀꯣꯏꯇꯝ ꯇꯝꯅꯕ ꯑꯍꯤꯡꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯕ ꯂꯥꯛꯇꯅ ꯐꯣꯏ ꯐꯣꯏꯗꯅ ꯁꯦꯒꯥꯏꯔꯒ ꯆꯥꯒꯗꯕꯒꯤ ꯇꯧꯕ ꯃꯤꯁꯥ ꯀꯩꯁꯥ ꯍꯥꯏꯔꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯃꯈꯜ ꯑꯗꯨ ꯑꯣꯏꯔꯤꯒꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕꯗꯤ ꯃꯤꯁꯥ ꯀꯩꯁꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯇꯥꯏꯕꯪ ꯁꯥ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯔꯥꯜ ꯑꯃ ꯂꯪꯖꯔꯨꯕꯒꯤ ꯃꯍꯩ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯒꯤ ꯃꯤꯁꯩ ꯑꯌꯥꯛꯄ ꯑꯃ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯑꯃꯗꯤ ꯏꯃꯥ ꯑꯁꯤ ꯈꯪꯕ ꯅꯠꯇꯦꯅꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯂꯩꯇꯥꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯠꯀꯦ ꯇꯨꯞꯀꯦꯕ ꯇꯧꯏ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤꯕ ꯇꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯑꯩ ꯏꯇꯥꯎ ꯄꯥꯏꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯃꯍꯥꯛꯀꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯒꯟꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯣꯊꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯄꯥꯏꯇꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯄꯥꯏꯇꯤꯁꯨ ꯑꯁꯣꯝꯗ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯕు ꯉꯔꯥꯡ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯒ ꯂꯩꯔꯝꯃꯤ ꯄꯥꯏꯇꯤꯒꯤ ꯃꯃꯥ ꯄꯦꯂꯥꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯐꯒꯗꯕ ꯃꯥꯟꯗꯦꯗ ꯍꯌꯦꯡ ꯀꯣꯟꯅ ꯄꯤꯊꯛꯂꯁꯤ ꯍꯧꯖꯤꯛ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯗꯨ ꯇꯧꯅꯨ ꯍꯧꯅꯗꯦ ꯅꯪꯅ ꯄꯤꯊꯛꯀꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯣ ꯃꯗꯨꯗ ꯄꯤꯊꯛꯂꯁꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯅꯣꯡꯃꯗꯨ ꯂꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯣꯊꯤ ꯑꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯪꯂꯛꯂꯝꯃꯤ ꯏꯇꯥꯎ ꯀꯔꯤ ꯂꯩꯔꯦ ꯏꯇꯥꯎꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯉꯛꯏꯕꯁꯤꯕꯨ ꯆꯣꯊꯤꯅ ꯏꯇꯥꯎ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯑꯩꯈꯣꯏꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯁꯤꯗꯣ ꯏꯇꯥꯎꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯥꯖꯥꯎ ꯑꯃꯈꯛ ꯂꯩꯔꯒ ꯊꯝꯍꯧꯔꯤ ꯃꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯏꯇꯥꯎ ꯏꯃꯥ ꯏꯇꯥꯎ ꯄꯥꯏꯇꯤ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯦꯛꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯂꯥꯛꯂꯒꯦ ꯑꯩꯈꯣꯏ ꯄꯦꯂꯥꯅ ꯏꯕꯨꯡꯉꯣ
mahak setkrabadi ima isa khakte yum masida lehaugodribani nongde nungai khidredako sothina ima nong phadok aina haibasidi imani yaningdrabra phari imani yaningdrabadi aisa seragi belado amung nungai traba mari ebongo sothe nang bomuk ta ngai ko hai khibada ngai ri nang na sawan basimako salo salo ibungo paiti nang nang ina tawgi mayum nang asidi yarek luro ahawen sangama satharaga nasal no pia sisu kari su tawroida taibong wakal phachina tari basidi asumna paiti ado sothena na phu sapu da ngasi numit asi ahing makhoi de lek namagi damakta puragal ami mata masi makta na kala marom na kamdawri karong ado wakal muna khanbe yaba khallab matu hantak nauna makhoi gi kholla sida sangjafam laudun reiba songpa gi marup ne hayana khangna riba leitala do mahakidi pukok oining mana masadu ka ngaungari ngahan mahang na ukhiba masak khangdam misak ado leitala soidna maki oigani hayana khanjarami haujikti ai thabai khangsu pumnamak lori ngasai aina satki khalamba tada songpa khoi gi mayum da satnai wari ngi hak saru da bayari leitala do pukok oida ba sungyamak yada bani making khol sangan chaung piraga aina khulla sida matam pumnamaki oina laina bagi damakta haigani mahangna bu pamlabadi mahangna apama nu piyadu ai khogi kholge lai samarak te gyama ina pigani masi ai ge lengra bu wasakni maki nupi simla gi mamangani karong na hairi bado simla na karino nang na hairi bado bo ai di madu imona kaya yaning deda masak masujo men man tada ba nauna khulla sida sangjapam laudunu leiba mi yadu bo nang na karigino adok saura ba khulla sigi pukok ohengani hayuna ningleba do bo natini mahang na khulla sida ikhang khangogdona lakleba sibo miyan mi pulga mari leina ba thabaka sathadana khulla sida lot ba laklebra nathai ba laklebra haiba su nang na khangbro karong na aina pumna ma khangi aina tawba thabakta khulakpi nang nakhut thingjelakano aina phare haiba du na haksu yagadabani ai sale haugjimak ta songpa gi mayum da satnoi wari kya sarugadabani haujikti mapung phana mam silaklabani karong adu mana paibi yakhiri simla adu masil murum solaga mapureba karong gi mawong adu ngakna solaga lehawi karong adu makota mai langsho mati yaudi songpa gi mayum tamna lai mangola du da paiti amadi sothi edo kupthana wari utai kya asu chadun lei khulakpa karong na sanglakpa ubada sothina khulakpa isamang na lengbirakpadi kari leri ai khoida haibiu do karong na sothe tada songpa leibra tada songpa bu unaba lakpani kaukthura u ai yamna thurabani sothe adu hado do sangri songpa adu su thore ibungo karong kari lei hayu nangna mamsi laklaba matam sida lakpani nangna haibado ai khoi yagadabagi leirabadi ko nangna nahan hairambado karong na adudi tada wamaka tanargumsi tadagi maru oiba leitan ko miyoyedo kautok piro maga akupo wari khara sanajagi songpa na leitala du kauthorak lami leitala do karong ihana no uwamaktada masap namakto phajin jabang ngamda tu khyau khyau sungi wakhalda su asumna amung na hona khalak lami musibo na han aina unakhibani bahadurani aina pukok thibada mahaku aigi mita ukhibado manida aduga maki masak mo wasiri karigino hek ubda tu sungliba ai wakhallamada na thegiba tari tada leitan tada bo aina khulgi pukok oina bagi damakta haibu tada gi wakhalda kari leiri bagi amukta yawa singbiudo leitala do nungsung nungjanra gre mahak so haidi adabagi mongda mamit adu karong da khani yengga ai khulakpana haibu soidan makiya jaragi adabu ibani sari wasak nagadaba madile aina haibana hangna yaba tabni karong na mata mani siri phari karama sari wasak non hangna sakpa pamyasi hektamak hayo aina singnadana saklagi leitana taibang mi kana tahan biyadaba ai khoi ani khaktagi oiba akuba wari ma khak sanani laklo yum masigi makha tang bena kha domda kupthana sanarasi karong adu leitana namphuda songpa gi makha tang bena kha domda pusankri karong ga sirol tawna leitana khulakpa aina nga saidigi haijari basina hangni yarabadi naki oina matam suppada aina khulla sibungak senani nang kiriba yai tamba haibido aingoda di kari sunati mako masama samu mayok namagamba leitalini
ai si sam sama taibang minati nang na su hena khanglam yai ai si khoyum lai gi matik miyai ni selaba miyoy ama khakni ni karigumba ai na hai ba sidan nang yarabati nangina sada akiba pumbalai badu pongkok ko khangani yai tamba hai bududi yemo ai gi yet thang khut asina matang na ma ko mai thi ba pi ba ngamgani ai na panghai hai banati ai si sam nati nang na su hena khangli badu ngai ai na lango langdai lawri ba numidang ahingi matamda ai na yakai ri basi misa kai sa haidana nang mun na khallu wahai kya si hai khang no i leita la do karong ado amuksu wakhal la do saning tan khantha bangam dugum to makhut masadu purok thi i sauning man mahak adu loirabani kolla sida naunu mi thungle lak ibasi khoyum lai fatabaki matik mi ai sela mi amani haibdo mahak khangli adu bukari go mahak na mirai ruba tarabadi sagol thobulai yai tamadun yakai rakliba matamda mahaki thawai su kan mangamna sikhigani aduga tamya thel khulla sisu mapung phan khuntak la sigani haibdo khanjerak lami leitana khulakba nakta sieng namak aina haiba si yar roidra pharialudi ai ngasimak hayengmak nakhoi gi khulla si thaduk lamdaga satkhragani kariguma ai hakna nakhoi gi khulla si thaduk laga satkhra matu nakhoi gi khulla si karamna tawraki haibdo nang namit thi yengo sagol thobala yai tamadun naibadagi hentokdana aina kaidor pangamge haibdo nahak yengo karong amukta ngaibi ko ai sumuna khanba yaba khallaba matu nahang na hairibdo ai yaragi aina sari wasak libasini malem leima ima sibu khut mangna thenglaga sayol khudingi oina nangi aina taibang mioi amomdi nasinjak na tha tamgani matam pumna makta nahang na tamya thel khulla sibu ngak sengadabani aswai ngam kari mata yahulu haidna sari wasabu laitana kari nang na dum na wasak pangam laga aina kari gina hang na haibdo wasak pangam loi aisu amamba khuman mahang na sakhi woiduna aini ngasi wasak libasini nang na haiba adumak ai matam pum na makta ngak na setkali nipa masama shelni sakhi bo wasak asing ngak na sakna siko wai kya si hai makhoy ani makto yana khadum digi thore e karong su chothe amadi songpa do wa kari mata haira matauda mayum tamna du maksat kri laita la su no fet tawraga mangol du da lairi ba makhoy singi manakta sang e songpa na ita khula ko karong na kari hairam libano ai khoi de tamudo laita na ita kari su hairam dida na khoi khulla si puko oibudo ai di yari adu tawbadabu aset pa kongpham amada sari wasak nabani adu khaktagini taw matamdu thangsilak lamani taw mapalang da kuina layabasi saphagada banatini wahai kya si hai laita alado sothe da amuk pairap nokfe yengam laga yemung tamna sangri sothe de fana hairabasu laita ala sibu haina da badil loiram mapa sina kan khalag layabasi da mahang wa kan ngang mangam se tabani paiti adu sunga sidi laitan ni mong matawado nan makai thoina khanglu dabani ngasidi mahaksu singnaba akibata na masado thalami masak mong aduna taibang mioi wa magi sakamanri laitalado mamsilaglaba matamasida mahaki taibang sado olam daira khangdi masak mong masuado kariguma ma itaw tawi amaromna karong adu lambida sana wakal kayasu khana du magla ami masilda su asum na matanda sonjai ngasai hai kribasingadu aisu sari wasak tholori mahangna tamya thil khulla sigi mioi amomdi sayol khudingi oina sagadoriba masina phareda taibang kanana bukan mangangadabanu yai tamba haiba laedu mahangna hek sapong laklabadi ai hana sigadoribani aigi aroiba oi khrabada khulla sibu mahangna sarasan lakadoribani ngasi hayeng khangdribani mahang yakai matambado senjingi konya sina maikai singa singak libasina kayam koina ngamgadoribano sagol thobala yai tambarisu yai taret ki manung amasalibani maram matuna senjingi konya edu ki matik meya edo yai tama mahanga tarai ni yakai tingai duna tamya thel khulla sida changak laga ularaba ngamlaragani nipa masani isu sakhi wasak adungak na satkani hayeng ayuk yanda angan badagi makpu aina puko khwai gi mako oina hatlagani maduna fari wakal kaya tauna karong ado masagi masing ado phathajaraga mayum tamna sangri ihan hanbada mahak laitan ga wori sanabada
ꯂꯩꯇꯥꯜꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯍꯥꯛꯇꯤ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯔꯨꯔꯕꯅꯤ ꯃꯍꯥꯛꯀꯤ ꯀꯕꯣꯛꯀꯒꯤ ꯁꯛꯇꯝ ꯄꯥꯜ ꯑꯗꯣ ꯑꯣꯜꯂꯛꯀꯗꯕꯒꯤ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛ ꯐꯥꯊꯖꯔꯒ ꯂꯩꯇꯥꯟꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯇꯥꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯁꯨꯃꯉꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯟꯇꯦꯡ ꯈꯨꯜꯗꯅꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯄꯨꯡ 11ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯄꯥꯎꯃꯩꯒꯤ ꯃꯌꯨꯝꯗꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯁꯦꯟꯅꯐꯝ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯤ ꯋꯥ ꯀꯌꯥꯁꯨ ꯇꯥꯟꯅꯔꯝꯃꯤ ꯄꯥꯎꯃꯩꯅ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯇꯣꯂꯦꯟ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯁꯨ ꯇꯥꯎ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯕꯨ ꯅꯈꯣꯏ ꯋꯥꯈꯜꯅ ꯂꯧꯁꯤꯟꯕ ꯉꯝꯂꯒꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯇꯔꯥꯏꯅ ꯐꯪꯕ ꯉꯝꯂꯒꯅꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯔꯤꯕ ꯆꯤꯡꯁꯥꯟꯅꯄꯣ ꯃꯁꯤ ꯂꯥꯟꯒꯗꯕꯅꯤ ꯃꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯇꯦꯡ ꯈꯨꯜ ꯑꯁꯤ ꯌꯧꯅ ꯀꯣꯟꯕꯅꯤ ꯈꯨꯟꯇꯦꯡ ꯈꯨꯜꯒꯤ ꯆꯤꯡꯁꯥ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯆꯤꯡꯁꯥꯟꯅꯄꯣ ꯃꯗꯨ ꯍꯦꯛ ꯂꯥꯟꯕꯒ ꯌꯥꯝꯅ ꯐꯖꯔꯕ ꯁꯖꯤ ꯂꯝꯄꯥꯛ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯑꯃ ꯊꯦꯡꯅꯒꯅꯤ ꯁꯖꯤ ꯂꯝꯄꯥꯛ ꯍꯥꯏꯔꯤꯕꯁꯤ ꯁꯖꯤ ꯀꯌꯥꯅ ꯁꯛꯇꯥꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯂꯝꯄꯥꯛ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯧꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯍꯟꯇꯛ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯍꯦꯛꯂꯛꯂꯤꯕꯗꯣ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯁꯣꯖꯩ ꯑꯣꯏꯒꯗꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯍꯦꯛꯂꯨꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯄꯣꯠꯊꯝꯐꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗ ꯂꯩꯅꯥ ꯑꯃꯃꯝ ꯂꯩꯀꯥ ꯑꯃꯃꯝ ꯍꯩꯔꯥꯡ ꯑꯃꯃꯝ ꯊꯝꯂꯝꯂꯒ ꯅꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕꯅꯤ ꯇꯣꯂꯦꯅ ꯇꯥꯗꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯀꯔꯤꯅꯣ ꯇꯔꯥꯏꯕ ꯋꯥꯗ ꯍꯥꯏꯕꯤꯌꯨꯗꯣ ꯀꯣꯛꯁꯦ ꯇꯔꯪ ꯆꯠꯄ ꯑꯃ ꯌꯥꯎꯔꯤ ꯄꯥꯎꯃꯩꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯈꯣꯌꯨꯝ ꯃꯍꯥꯛꯀꯤ ꯊꯧꯁꯤꯟꯅꯔ ꯈꯪꯗꯦ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯠꯂꯒ ꯂꯩꯔꯤ ꯍꯥꯏꯔꯤꯕꯗꯣ ꯁꯖꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯇꯔꯥꯏ ꯆꯪꯕꯗꯤ ꯉꯝꯂꯣꯏ ꯑꯩꯈꯣꯏꯅ ꯍꯦꯛꯂꯛꯈꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯣꯂꯦꯅ ꯈꯪꯖꯔꯦ ꯍꯧꯖꯤꯛꯇꯤ ꯇꯔꯥꯏ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯃꯃꯨꯛꯁꯨ ꯋꯥꯈꯜ ꯑꯁꯤ ꯂꯝꯍꯥꯡꯅꯕꯒꯨꯝ ꯇꯧꯏ ꯐꯔꯦ ꯇꯥꯗ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯈꯤꯁꯅꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯇꯥꯗ ꯑꯁꯝꯕ ꯂꯝꯕꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯗꯤ ꯂꯩ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯠꯂꯒ ꯆꯤꯡꯂꯣꯟ ꯋꯥꯡꯃꯗꯨ ꯂꯥꯟꯕꯗꯤ ꯇꯔꯥꯏꯅ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯗꯣ ꯄꯥꯎꯃꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯌꯥꯔꯣꯏꯗꯧꯔꯤ ꯇꯨ ꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯃꯌꯣꯝ ꯑꯁꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯁꯖꯤ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯕꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯤꯕꯨ ꯌꯦꯡꯅ ꯆꯠꯀꯗꯕꯅꯤ ꯄꯥꯎꯃꯩꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯃꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯦꯃꯌꯣꯝ ꯑꯗꯨ ꯎꯔꯨꯕꯗ ꯇꯣꯂꯦꯟꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯣꯔꯦꯡꯅ ꯁꯤꯟꯅꯔꯛꯈꯤꯕ ꯆꯦꯃꯌꯣꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯥꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯇꯥꯗꯅ ꯐꯥꯛꯇꯣꯔꯛꯂꯤꯕ ꯆꯦꯃꯌꯣꯝ ꯑꯁꯤꯒ ꯑꯩ ꯆꯞ ꯃꯥꯟꯅꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯛꯏ ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯆꯦꯃꯌꯣꯝ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯁꯨꯝꯂꯤꯕꯗꯤ ꯂꯥꯏꯕꯛꯅ ꯐꯔꯤꯕꯗꯤ ꯄꯥꯎꯃꯩꯅ ꯐꯥꯛꯇꯣꯔꯛꯂꯤꯕ ꯆꯦꯃꯌꯣꯝ ꯑꯗꯨꯒ ꯇꯣꯂꯦꯟꯅ ꯐꯥꯛꯇꯣꯔꯛꯂꯤꯕꯁꯤꯒ ꯃꯆꯦꯠꯇꯪꯈꯥꯏ ꯑꯣꯏꯔꯝꯃꯤ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯅꯔꯕ ꯀꯥꯟꯗ ꯆꯞ ꯆꯥꯕ ꯂꯝꯕꯤ ꯂꯤꯈꯨꯜ ꯑꯗꯨ ꯐꯪꯂꯤ ꯄꯥꯎꯃꯩ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯄꯣꯞ ꯂꯥꯎꯅ ꯇꯥꯏ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯇꯔꯥꯏ ꯆꯦꯃꯌꯣꯝ ꯑꯅꯤ ꯑꯗꯨ ꯁꯝꯖꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯋꯥꯈꯜ ꯇꯥꯔꯤ ꯍꯧꯖꯤꯛꯇꯗ ꯆꯦꯃꯌꯣꯝ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯗꯨ ꯇꯣꯂꯦꯟꯁꯨ ꯈꯪꯂꯛꯂꯤ ꯑꯃꯣꯔꯦꯡ ꯑꯗꯨ ꯃꯁꯤꯜꯗ ꯁꯣꯜꯂꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯑꯣꯏꯕ ꯇꯥꯏ ꯄꯥꯎꯃꯩꯅ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯆꯦꯃꯌꯣꯝ ꯑꯁꯤ ꯁꯝꯖꯤꯟꯅꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯝꯕꯤ ꯂꯩꯈꯨꯜ ꯑꯁꯤ ꯏꯉꯥꯟ ꯉꯟꯅ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯅꯥꯏꯅ ꯎꯍꯜꯂꯛꯂꯤꯕꯁꯤ ꯃꯁꯤꯕꯨ ꯅꯪ ꯈꯪꯂꯣꯏꯗ꯭ꯔꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ ꯌꯦꯡꯉꯨꯇꯨ ꯑꯁꯝꯕꯤ ꯂꯝꯕꯤ ꯍꯥꯏꯔꯒꯗꯤ ꯂꯩꯅꯨꯡꯗ ꯍꯨꯠꯄ ꯁꯨꯔꯨꯡ ꯑꯃꯒ ꯄꯪꯀꯛ ꯑꯣꯏꯅ ꯌꯦꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣ ꯆꯨꯝꯃꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗ ꯆꯦꯁꯤꯗ ꯂꯝꯕꯤ ꯐꯥꯎꯕ ꯁꯨꯔꯨꯡ ꯍꯥꯏꯅ ꯊꯥꯔꯒ ꯃꯌꯦꯛꯁꯤꯡꯅ ꯌꯦꯛꯂꯤꯕꯁꯤ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯕꯁꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯁꯣꯝꯗ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯆꯥꯎꯅ ꯍꯣꯜ ꯃꯈꯨꯜ ꯑꯃꯈꯛ ꯂꯩ ꯃꯈꯨꯜ ꯑꯗꯨ ꯁꯨꯔꯨꯡ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯃꯤꯀꯨꯞ 10ꯒꯤ ꯃꯅꯨꯡꯗ ꯆꯤꯡꯂꯣꯟ ꯑꯗꯨ ꯌꯧꯒꯅꯤ ꯍꯥꯏꯕ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯏꯕꯨꯡꯉꯣ
ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯦ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯑꯁꯣꯝꯗ ꯆꯥꯎꯅ ꯏꯍꯣ ꯍꯣꯔꯒ ꯂꯩꯅꯨꯡ ꯑꯁꯣꯝꯗ ꯀꯨꯠꯁꯤꯜꯂꯒ ꯂꯩꯔꯤ ꯑꯩꯁꯨ ꯉꯁꯤꯗꯨꯗ ꯈꯪꯂꯤꯕꯁꯤ ꯃꯉꯥꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯤꯅ ꯃꯈꯨꯜ ꯑꯗꯨꯕꯨ ꯂꯥꯏꯐꯝꯅꯤ ꯆꯪꯕ ꯐꯠꯇꯦ ꯂꯥꯏꯔꯦꯜ ꯃꯈꯨꯜꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯍꯥꯛꯀꯤ ꯁꯥꯊꯣꯛꯐꯝꯅꯤ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯆꯪꯍꯟꯕ ꯅꯠꯇꯦ ꯑꯀꯣꯏꯕꯗꯨꯗ ꯁꯪꯕꯜꯅ ꯆꯦꯠꯅ ꯈꯥꯔꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯤ ꯂꯥꯏꯐꯝ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯤꯡꯂꯣꯟ ꯑꯗꯨ ꯌꯧꯕꯗ ꯏꯁꯝ ꯁꯝꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯝꯂꯦꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯉꯣ ꯑꯍꯤꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯒꯅꯤ ꯅꯈꯣꯏꯁꯨ ꯄꯣꯠ ꯍꯥꯟꯅꯕ ꯇꯧꯔꯣ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯍꯥꯏꯅꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯗꯨꯃꯛ ꯈꯣꯝꯂꯦꯟ ꯇꯨꯡꯒꯣꯟ ꯇꯥꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯇꯣꯂꯦꯟ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯥꯎꯃꯩ ꯑꯗꯣ ꯉꯟꯇꯥꯅ ꯌꯥꯍꯧꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯃꯩ ꯍꯣꯏꯒꯤ ꯃꯅꯤꯡ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯀꯣꯏꯕꯗ ꯋꯥꯅ ꯑꯣꯏꯅ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯏꯗꯅ ꯆꯥꯎꯔꯕ ꯀꯣꯝ ꯑꯃꯈꯛ ꯍꯣꯕꯣꯏ ꯀꯔꯤꯕꯣꯏ ꯊꯧꯔꯤꯕꯗꯣ ꯃꯁꯤꯅꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯂꯝꯕꯤ ꯂꯝꯇꯥꯛꯄ ꯁꯤꯒ ꯑꯗꯨꯗ ꯌꯦꯛꯅ ꯎꯔꯤꯕꯗꯣ ꯁꯨꯔꯨꯡ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯆꯪꯂꯛꯂꯝꯃꯤ ꯍꯣꯔꯤꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯔꯦꯞꯇꯤ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯃꯛ ꯆꯪꯕ ꯆꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯑꯁꯨꯃꯛ ꯆꯪꯉꯛꯏ ꯆꯪꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯒꯨꯝ ꯇꯧꯏ ꯃꯤꯀꯨꯞ ꯇꯔꯥꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯑꯗꯨ ꯌꯧꯒꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯨꯒ ꯍꯧꯖꯤꯛꯅ ꯆꯪꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯒꯨꯝ ꯇꯧꯔꯛꯄꯁꯤꯗ ꯇꯣꯂꯦꯟ ꯑꯗꯣ ꯁꯤꯡꯅꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯔꯒꯗꯤ ꯆꯠꯂꯤꯕꯗꯣ ꯇꯥꯗ ꯄꯥꯎꯃꯩ ꯀꯔꯤꯅꯣꯗ ꯑꯁꯨꯛ ꯀꯨꯏꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯇꯥꯗꯅ ꯍꯥꯏꯕꯗꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯕꯗꯤ ꯃꯤꯀꯨꯞ ꯇꯔꯥꯒꯤ ꯃꯅꯨꯡꯗ ꯁꯤꯡꯂꯣꯟ ꯑꯗꯨ ꯌꯧꯒꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇꯕ꯭ꯔꯅꯤ ꯄꯥꯎꯃꯩꯅ ꯏꯕꯨꯡꯉꯣ ꯆꯪꯗ ꯆꯪꯉꯨ ꯑꯗꯨꯃꯛ ꯌꯧꯔꯒꯅꯤꯅꯦ ꯑꯩꯅ ꯊꯥꯖꯕ ꯑꯃꯈꯛꯇꯤ ꯂꯩ ꯁꯨꯔꯨꯡ ꯑꯁꯤꯁꯨ ꯃꯤꯔꯥꯡ ꯏꯊꯥꯡ ꯊꯥꯡꯂꯤ ꯀꯌꯥꯗꯤ ꯀꯨꯏꯔꯕꯅꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤ ꯆꯪꯕ ꯌꯥꯏ ꯂꯝꯕꯤ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯇꯥꯛꯂꯝꯕ ꯅꯠꯇꯦ ꯏꯕꯨꯙꯧ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯁꯥꯊꯣꯛꯐꯝꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯁꯤꯡꯅ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯅꯤ ꯆꯪꯉꯨ ꯆꯪꯉꯨ ꯑꯥꯗ ꯃꯉꯥꯜ ꯅꯥꯏꯅ ꯁꯥꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯃꯥꯡꯃꯛꯇꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯥꯏꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤꯕꯁꯤ ꯃꯁꯤꯗ ꯐꯥꯎꯔꯕꯗꯤ ꯁꯤꯡꯗꯣꯜ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯆꯤꯜ ꯅꯥꯆꯤꯟ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯤꯈꯠꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯗꯣ ꯃꯇꯝꯁꯨ ꯌꯥꯝꯅ ꯆꯪꯈꯤꯕ ꯅꯠꯇꯦ ꯁꯨꯔꯨꯡ ꯑꯁꯤ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯟꯈ꯭ꯔꯕꯒ ꯃꯥꯟꯅꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜꯗꯅꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯗꯣꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯇꯣꯂꯦꯅ ꯇꯥꯗ ꯀꯌꯥꯗ ꯉꯛꯂꯤꯕꯅꯣ ꯌꯥꯝꯅ ꯀꯨꯏꯈꯤꯕꯁꯨ ꯅꯠꯇ꯭ꯔꯤ ꯄꯨꯡꯈꯥꯏ ꯐꯥꯕ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤ ꯂꯜꯂꯛꯂꯤꯕꯁꯤ ꯑꯗꯨꯒ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯨꯝ ꯀꯣꯛꯇꯣꯜꯗ ꯅꯨꯃꯤꯠ ꯊꯣꯛꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤक ꯐꯥꯎꯔꯛꯂꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕ ꯇꯥꯔꯤ ꯑꯗꯨꯗꯤ ꯇꯥꯗ ꯑꯥꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤ ꯃꯁꯤ ꯑꯣꯏꯒꯅꯤꯅꯤ ꯁꯖꯤ ꯂꯝꯄꯥꯛ ꯍꯥꯏꯗꯅ ꯇꯥꯗꯅ ꯍꯥꯏꯕꯗꯣ ꯄꯥꯎꯃꯩꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯅꯤ ꯁꯖꯤ ꯂꯝꯄꯥꯛ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯁꯖꯤ ꯁꯉꯥꯏ ꯀꯌꯥꯅ ꯃꯁꯤꯗ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯔꯥꯛ ꯁꯥꯟꯅꯔꯤꯕꯁꯤ ꯃꯤꯠꯅ ꯎꯕꯗ ꯐꯖꯕꯒꯤ ꯋꯥꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯆꯝ ꯆꯝꯅ ꯁꯖꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯈꯣꯡꯗꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ ꯈꯥꯎ ꯑꯗꯨ ꯌꯥꯟꯕꯗ ꯅꯍꯥꯛꯄꯨ ꯋꯥꯔꯕ꯭ꯔꯅꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯛꯄꯗ ꯏꯅꯥꯎꯁꯨ ꯋꯥꯔꯝꯂꯒꯅꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯩ ꯑꯃꯨꯛ ꯌꯥꯟꯕꯤꯒꯦ ꯅꯤꯡꯊꯦꯝꯅ ꯋꯥꯗꯦꯗ ꯇꯥꯗ ꯑꯩꯗꯤ ꯇꯥꯗꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯀꯣꯛꯄꯨ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯏꯌꯥꯝꯕ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯇꯣꯂꯦꯅ ꯅꯤꯡꯊꯦꯝ ꯅꯪꯅ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩ ꯃꯥꯡ ꯊꯥꯒꯦ ꯂꯥꯎ ꯑꯗꯨꯗꯤ ꯇꯥꯗ ꯆꯤꯡꯂꯣꯟ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯁꯤꯗꯣ ꯁꯖꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯄꯟꯊꯕ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯝꯅ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯏ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯂꯩꯇꯥꯜ ꯑꯗꯨ ꯄꯨꯀꯣꯛ ꯑꯣꯏꯅ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯣꯡ ꯑꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯥꯡꯏ ꯄꯨꯀꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯐꯝ ꯑꯃꯅꯤ ꯂꯩꯇꯥꯅ ꯃꯍꯥꯛꯅ ꯍꯥꯞꯀꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯁꯨ ꯊꯣꯏꯅ ꯑꯐꯕꯗ ꯈꯟꯊꯔꯨꯕ ꯇꯧꯕ ꯅꯠꯇꯦ ꯌꯥꯏ ꯇꯝꯕꯁꯤꯕꯨ ꯇꯔꯥꯏ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ
ꯂꯩꯇꯥꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯥ? ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯍꯦꯟꯅ ꯈꯥꯂꯨꯈꯥꯁꯤꯡ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯁꯣꯏꯅ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯈꯨꯗꯤꯡꯗ ꯐꯖꯔꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯑꯩꯅ ꯊꯦꯠ ꯍꯥꯗꯅ ꯁꯦꯝꯂꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯈꯨꯂꯥꯛꯄ ꯑꯩ ꯏꯁꯥꯃꯛꯅ ꯁꯦꯝꯃꯅꯤ꯫ ꯊꯋꯥꯏꯅ ꯇꯥꯕ ꯄꯨꯀꯣꯛ ꯃꯍꯥꯛ ꯍꯥꯞꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯅꯪ ꯑꯉꯥꯡ ꯑꯗꯣ ꯍꯣꯔꯦꯟ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯧꯀꯣ, ꯃꯅꯤꯡ ꯃꯌꯥꯗ ꯊꯥꯗꯣꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯂꯥꯡꯅꯔꯤꯉꯩ ꯃꯤꯀꯨꯞꯇ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔꯣꯡꯗ ꯈꯨꯂꯥꯛꯄ ꯂꯩꯇꯥꯜ ꯑꯗꯨ ꯂꯥꯛꯍꯧꯔꯦ꯫ ꯑꯗꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯀꯥꯔꯣꯡꯅ ꯃꯗꯨꯗꯤ ꯐꯔꯦ꯫ ꯅꯈꯣꯏ ꯌꯦꯡꯉꯨꯇꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯁꯤ ꯈꯨꯗꯤꯡꯗ ꯐꯛꯁꯥꯡꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯥꯔꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯨꯀꯣꯛ ꯍꯥꯞꯄꯒꯤ ꯊꯧ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕ ꯀꯨꯝꯍꯩ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯨ ꯅꯈꯣꯏ ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯇꯥꯜ ꯑꯗꯣ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯃꯣꯟꯅꯣꯛ ꯃꯁꯥꯗꯨ ꯏꯐꯟ ꯐꯟꯅ ꯃꯨꯛꯇꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯣꯝꯗꯅ ꯆꯣꯡꯄꯥ ꯆꯣꯊꯤ ꯑꯃꯗꯤ ꯄꯥꯏꯊꯤ꯫ ꯃꯈꯣꯏꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯆꯣꯊꯤ ꯑꯃꯗꯤ ꯄꯥꯏꯊꯤ ꯑꯗꯨꯗꯤ ꯆꯠꯇ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯇꯁꯦꯡꯅꯃꯛ ꯂꯩꯇꯥꯜ ꯑꯁꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯕꯅꯤ꯫